Arambai News Guwahati da Mitelongi Pau Tabiriba Singbu Yan Han Muktada Chingangbam Suzitrani na Kurumjari. Hosinga Sigi Samlapa Mariba Pau Sing Lobirase. Manipuri Youth Strength of Assam Maifana ngasi miyam gi yoba mifam ama kauraduna Manipuri loan bu Assam lengaki Associate Official loan oihannabagi damak makha taba akhanaba khongjang changsinaba mifamna warep lawkhre. Baskandi Junior College Koraikandi Kasarda Presidium Member Singoina Maifagi President Thangzam Brozen Kaisam Vidyapati Ahmed Chaudhary Chief Advisor Assam Manipuri Muslim Youth Front na Daista Famki Tinkiba Miyamna Amatoina Khanaraba Matung Warep Kayasu Lawki Manipuri loan bu official loan chalhannabagidamak lagliba September 13 Lakhipurda Kunipandana Sonaida amadi Kunmapandana Silcharda sit-in protest phamba hainasu lepnaki protest asida saruk yananabagidamak lamlamgi club organization amadi mera paibi lupsinga unaduna wari sanaba amadi postcard campaign su pangthokpa haina warip lawki Ngasigi mifam asida Ampalgi President Ima Sanathoi Mirapaibi Sangstagi President Sangita Begum Amifki Vice President Rehanuddin Salahuddin Ranjit Champalal Seram Herazit Amade Vanjobam Loknath na Chingbana Wangangki Miyamgi mifam loraba matung pangthokiba paugi mifam amada Maifagi President Thangzam Brozena sit-in protest asida miyamna saruk yabiduna mapung phahan biu hairaki Advisor Ahmed Chaudhary nasu Maifana Imalon gidamak junction gadariba khongjang khudingmakta mithei pangal namakna mapung phana sagotkani lauthoki Maragasida Maifana matam kuinagi mamangdagi demand tawduna lakhiba habidi Silchar Radha Mandop College ki Manipuri Department ki Assistant Professor gi post menchillagani haina college asigi principal na ngasi ayiba cherol ama thadorakre English ngani tara taruk tagi Maifana College asigi Manipuri Department ki hangduna lariba post asi mensinabagi damak Guwahati da hanjin chatuna Higher Education ki Director da taksinduna lakibane Madamadugi College asigi Principal na Manipuri post asibu atopa department ta onthoknaba kanna hotnarambadagi Maifagi lepa leitaba akanba khongjang na maramoiduna gasidi DHE na Manipuri Mahiroi khallaga post asi mensinaba ayiba cherol tholakpasi yamnamak harauba amadi nungaiba phawi Maifabu sogatpikiba Oza Okram Churamani retired principal JC College Punsi Karam amadi college asida Oza wariba Mani Kumar busu thagatpa phongdokjari haina General Secretary Soram Thoiba Singh na thadorokpa cherol amana phongdorakli Ngarang Lakhipur ki SDO Civil Sudip Nath amadi Laisungbam Robindro Vice Chairman Lakhipur Municipal Board anina punna chatuna Taret Ahum Taruk number Purnagram LP School yengsinkre SDO na school asigi Ozama Kokta Oza Singh na Mahiroi Singbu ningthina larik laisu takpinaba amadi tha ahumgi manungda Mahiroi Singgi mama mapa sing kauduna punna amuk phaminaba school karaktaba Mahiroi Singgi mama mapa singda phone tawbiduna ningsing binaba loinana angang singda ningthina midday meal pijanaba hairamki Marakta SDO Masabak School da lakani amadi subdivision asigi manung chena laiba atopa school singdasu yengsinba chatkani haina SDO na khangalakhi Dalit Sahitya Academy Manipur na chahi khudingi leptana chatharakpa thoramgi saruk amoina handak chahi asigi oina tha asigi kuni thoidagina kuntaruk fawba Andaman and Nicobar Island laiba Mount Manipur da matamamada loi thakraba athoba singi khubamda haikat lekat tambagi thoram pangthoklagani Thoram asiga mari leinana khangatlaba miyoi singda national and international thaki oiba award singsu lanthokani haina lubasigi secretary BK Mangangna thatorokpa chirol amana phongdorakle Manipur ki Education Department ki oina teaching amadi non teaching staff punna lising taret ka chamaga marfugi award pa leiri masi athuba matamda lawnana ba hotnabaga loyana October 13 fawbagi manungda leizariba resource pumba sinaduna oja singi rationalized loishingani haina Manipur ki Education Minister oriba Thongnaujam Basanta Kumar na thajaba pikhre
National Highway number 38 Imphal Jirigi Lambigi Lamjau Tongba Patsoi Amadi Kumbongda Lambi Paktok Chokthokpada Sokpa Lam Mapusingna Wakat Mipam Pamduna protest Okre. Hana put Nipu Logani Haina survey Toguna eviction Toraba Matung Land Award Amadi compensation Pibagi Matang the Yetnaring Matangasida Lambigi Nagieta Amuk put Humpumanga Paktokani Haina Miamda Kanghandana Hektamak survey Tobalakvasi Yaningde Haina Su National Highway number 38 Affected Landowners Association ki Secretary Hurengbam Ganda Singh Nathal Paumisingda Pongdoraki. Tata Sons ki Hanagi Chairman Cyrus Mistry ngasi Mumbai gi manak nakna laibak thiba lambigi accident amada laikhitre. Ahmedabad tagi Mumbai tamna lakpada divider amada thengjinbadagi makhoi mari tonglakpa mahaki Mercedes car da Cyrus Mistry yauna mioi ani khudakta thokdok thogomda laikhide aduga anina hospital da laikanari. Inglising ani tara ni thoida chairman khalaba matung Inglising ani tara tarukta vote tawduna mahakbu chairman phamdagi lauthokhi. Cyrus Mistry laikhidabada lebagasi Prime Minister Narendra Modi na awaba nungaitaba phungdorokpaga loidana mahakna laikhidaba se malimgi oina commerce amadi industry ki taibungda yamnamak achoba mangjaba amani haiki. Bangladesh ki Maulavi Bazar ki manung chanba Kamalganj manung da leiriba kindergarten school kuntragi mahiroi chahumga tarataret na saruk yabaga loinana Kamalganj Balika Ucha Vidyalaya da Ayekpam Foundation Medhabriti Parikya Mai Pakna Pangthokre. Kamalganj Paur Sabha Mayor Mohammad Jewel Ahmed, Kamalganj Upajila Mahila Vice Chairman Bilkis Begum, Kamalganj Upajila Assistant Education Karyakarta Jai Kumar Hazara, journalist Mazibur Rahman Ranju, Bangladesh Manipuri Muslim Education Trust ki President Sajadul Haq Swapan, Chauba Memorial Intellectual Property Museum ki Director Hamom Tonu Babu, Bangladesh Manipuri Sahitya Sangsad Kamalganj Branch ki Co-President Sel Babu Singh, Ayekpam Foundation ki Advisor L. Jayant Kumar, Manipuri Bhasha Prashikshan Kendra ki Director Brindarani Sinha, Amadi Hairol Foundation ki Founder Konthaujam Silpina Parikya Center da Chatuna Yengsinki. Visitor Singna Foundation ki Sigumba Chakot Khongthang asibu Thagat Piramki. Foundation asigi founder Ayekpam Bijonna, America dagi video call dam the director Ayekpam Anjuna, Parikya asibu Mai Pak na Bohot na Badamateng Pangwirakiba Namakpo Thagat Pa Pongdoraki. Exam Controller M. Santakumar Singh na COVID ki phibam na sotharaba mahiroi singda examination asina yamnamak chauna mating oi hairakhi. Aroibada ngasigi tentak pabaroiba pau khara. Matamga chunaraba khudong chaba kaya thalaba Guwahati gi Hengrabari da handakta hangdokhraba Amrit Udyan ngasidagi public ki oina hangdokre. Park asi nimthau kaba numit khudingi thingani hairi. Tezpur University ki Department of Mathematical Science ki Mahiroi Chinmay Biswasta Bir Jalarai Award Inglisingini Kunithoi ngasi pikre. NCC Cadet Amoina Maki Pukchil Singh Bamadi Taksi Khasi Nai Bagidamak Award Asi Assam ki CM Himanta Biswa Sarmana Piki. Architectural Concept Design Competition ki Makhala Mount Manipur Project ki oina Manipur da base oiba Huidrom Design Studios ta lemjiningai oraba International Muse Design Award Inglisingani Kunithoi piduna ikai khumnaba utkre. Manipur da puthokpa ki Home Singh Dubai gi leading Lulu hypermarket ta utkre mayamna yamnamak pamna leinari. Manipur da Nitish Kumar gi JDU MLA Taruki Manungda Manga BJP da Chankre. Bihar gi CM asina maki party gi MLA Manga BJP da Chankiba sida yamnamakkanna pendaba phongdorakli. All Nagaland Taxi Association na handak kharani sida kahenba mioi kharana taxi driver singdagi sel thum munba amadi phu chebagi thong kya chatharakliba sigi matakta kanna pendaba phongdorakli. Administration ki mathakta maral kya sirakhibadagi NPP luchingba Meghalaya Democratic Alliance lengaktagi support lokthoklagani haina BJP na kihalakre.
ꯄꯣꯛꯄꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯅꯧꯅ ꯄꯣꯛꯆꯕ ꯑꯉꯥꯡ ꯂꯩꯈꯤꯗꯕꯒꯤ ꯀꯦꯁꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯅꯨꯃꯤꯠ 60ꯅꯤꯒꯤ ꯃꯦꯇꯔꯅꯤꯇꯤ ꯂꯤꯞ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯝꯃꯨꯒꯤ ꯁꯩꯅꯤꯛ ꯐꯥꯔꯝꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯃꯤꯐꯝꯗ ꯑꯖꯥꯗꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯁꯇ꯭ꯔꯣ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯗꯥꯈꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯥꯏꯠ ꯁ꯭ꯀꯥꯏ ꯁꯦꯡꯆꯨꯔꯤ ꯂꯤꯡꯈꯠꯂꯒꯅꯤ꯫ ꯄꯥꯔꯛ ꯑꯁꯤ ꯃꯊꯪ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯗꯥꯈꯀꯤ ꯂꯦ ꯁꯍꯔꯗ ꯈ꯭ꯋꯥꯏꯗꯒꯤꯏꯍꯥꯟ ꯍꯥꯟꯕ ꯃꯥꯎꯟꯇꯦꯟ ꯕꯥꯏꯁꯥꯏꯀꯜ ꯋꯥꯔꯜꯗ ꯀꯞ ꯏꯟꯗꯤꯌꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯣꯛꯂꯣꯔ ꯁꯩꯁꯛꯄ ꯄꯋꯤꯟ ꯆꯟꯗ꯭ꯔ ꯔꯥꯖ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯦꯝꯁꯀꯤ ꯐꯦꯀꯜꯇꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯗꯦꯜꯍꯤ ꯑꯃꯗꯤ ꯑꯇꯩ ꯃꯐꯝ 12ꯗ ꯂꯩꯔꯤꯕ ꯑꯦꯝꯁꯀꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯤꯡ ꯅꯧꯅ ꯊꯣꯟꯕ ꯇꯥꯔꯕꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯊꯔꯛꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯀꯦꯁ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯥꯌꯣꯛꯇ ꯄꯥꯟꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯒꯤ ꯑꯦꯛꯁꯇꯣꯔꯁꯟ ꯀꯦꯁꯇ ꯑꯦꯛꯇ꯭ꯔꯦꯁ ꯅꯣꯔꯥ ꯐꯇꯦꯍꯤꯗ ꯉꯁꯤ ꯄꯨꯡ 8 ꯆꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯏꯟꯗꯤꯌꯥ ꯈꯣꯡꯆꯠ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ 5ꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯁꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯣꯡꯒꯣꯂꯤꯌꯥ ꯖꯄꯥꯟ ꯈꯣꯡꯆꯠ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ 5ꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯈꯟꯈ꯭ꯔꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯅ ꯑꯣꯖꯥ 93ꯇ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯅ꯭ꯌꯨ ꯗꯦꯜꯍꯤꯗ ꯅꯦꯁꯅꯦꯜ ꯇꯤꯆꯔꯁ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡꯒ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯌꯨꯀꯦꯕꯨ ꯑꯣꯚꯔꯇꯦꯛ ꯇꯧꯔꯗꯨꯅ ꯃꯥꯂꯦꯝꯒꯤ 5ꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯀꯅꯃꯤ ꯂꯩꯕꯥꯛ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕꯁꯤ ꯌꯨꯑꯦꯁꯅꯤ, ꯑꯅꯤꯁꯨꯕꯗ ꯆꯥꯏꯅꯥ, ꯑꯍꯨꯝꯁꯨꯕꯗ ꯖꯄꯥꯟ, ꯃꯔꯤꯁꯨꯕꯗ ꯖꯔꯃꯅꯤ ꯑꯗꯨꯒ 5ꯁꯨꯕꯗꯅ ꯏꯟꯗꯤꯌꯥꯅꯤ꯫ ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄꯣꯖꯤꯁꯟ 13ꯁꯨꯕꯗ ꯂꯩꯔꯝꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯓꯥꯄꯣꯔꯤꯓ꯭ꯌꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯑꯁꯤ ꯃꯦꯟ ꯄꯥꯋꯔ ꯂꯥꯏꯟꯒ ꯂꯤꯡꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ IAEAꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯇꯥꯏꯋꯥꯟꯗ $1 ꯕꯤꯂꯤꯌꯟ 1.1ꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯅ ꯌꯨꯑꯦꯁꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯛꯈ꯭ꯔꯦ꯫ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕ ꯄꯥꯏꯂꯣꯠꯅ ꯃꯤꯁꯤꯁꯤꯄꯤꯗ ꯂꯩꯕ ꯇꯨꯇꯦꯔꯣ ꯁꯍꯔꯒꯤ ꯋꯦꯁꯠ ꯃꯦꯟꯗ ꯂꯩꯕ ꯋꯥꯔꯜꯗ ꯃꯥꯔꯠꯇ ꯀ꯭ꯔꯦꯁ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯣꯇꯥꯕꯌꯥ ꯔꯥꯖꯥꯄꯛꯁꯥ ꯁ꯭ꯔꯤꯂꯪꯀꯥꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯌꯨꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫